Islamda Muslim Nupi Matam Asida Son Tharakliba Musalman Singna Chatnabigi Mawong Inbada Nongmagi Quran Hadis ki Yathangbu Kaina Chatnarakli Aduga Saitangi Thong Launa Fatli Amasung Samajgi Chatnabi Matau Tamlaga Gair Konga Marup Sabgi Khudong Chaba Piri Masina Ikhogi Kaanaba Fanglibra Natraga Mangzaba Oiribra Haibdu Munna Wakal Kantaba Matam Yore Maru in a Muibagi Punsirol Horak Pum Oiriba Muslim Nupi Sing Chatnarakliba Lamchat Fizet Saksa Khongtang Khonzil Asidi Islamic Shariat ki Wang the Oirakli Leisabi Farabi Nupibu Tauri Kongoi Huktaba Sanbu Pachau the Tadokpagum College the Bazaar the Tadokpano Nong Manomagi Fazadaba Pau Kaya Nakong the Targli Restaurant Fabagi Masung Iramdam Sidasu Adum Hengalakli Masi Gunasi Masakna Pugadra Natrago Imung Manung the Supugadra Quran the Muslim Nupi Amagi Punsi Adu Masira Nate Quran Pakta Allah Ta'ala na Haibiri Nahak Hayu Momin Musulman Nupi Singdo Makogi Mid Yengdu Makhada Tamu Haibadi Luk Taraga Chatlu Yengbiyadab Maikai de Yenganu Amasung Makogi Pinungi Hakchang Sing Adu Seno Haram Oigadu Maikai de Tadokan Amasung Makoi Nupi Oibigi Decoration Fizet Lighting Adu Mingon the Utkanu Uhanganu Nupi na Yumdagi Hek Talk Kibado Mingon the Yengloi Amasung Mina Su Yenglakloy Haibasi Matam Sid Oi talked about one Maram de Allahgi Rasool Sallallahu Alaihi Wasallam na Haibirami Nupi Haibasi Paradani Nupi na Yumdagi talk Kibado Satan na Muragi Yengi Namtak the we Nupina Burka Nakab Uptavido Imundagi Tap na Chatpi Yadi Nupina Mapa Mawa Macha Yaudan Yumdagi Tap na Chatkiba Haibasi A Chobu Watok Wazau Amasung Zinakar Oibagi Maramni Maramadra Quran Hadis Amasung Fukaha Kiram no Moong the Tingli Imam Muhammad na Hairami Zinagi Ahan Babatun Asi Michi Mit Yengni Allah Rasool Nungsiba no Haibirami Madudi Mit Anigisu Jinale Hangat ki Matau Karam na Ya Rasulallah Haidok Pirami Nabi na Madudi Mit Yengni Nupina Imung Degi Mapan Talk Kibado Mai Ngaksam Kud Kurai Kong Utbayadi Haramni Nupina Yumdagi Talk Kibado Burka Nakap Setpo Hakchang Punna Kumba Farazni Nupina Yumdagi Talk Laga Pesha Tanbo Tabak Suba Pot Yonba Amata Yade Tobatabu Lukrabi Nupigi Oinadi Amasung Lukrabi Nupi Adugi Zivika Thibangamba Macha Yaudriba Amasung Wirasat Malsu Tharamdraba Amasung Mapam Maikai Degisu Pangbagi Thazaba Laitraba Adugi Damaktadi Achetpa Pardaga Loinana Hingbangam Satlagoiraba Sintha Pang Tokpa Yai Adusu Gunagi Lambi Amasung Watok Wazau Kayadagi Ngaknabu Wakal Thamba Tangai Fade Quran Hadis ki Mangaldo Sariyat na Achobu Hukum Amasung Achetpa Yathang Kaya Nupigi Maramda Hairi Munna Kallurabadi Nupigi Khonjel Faubo Pardani Atop Nupa Amaga mobile phone the Nankanano Hangba Faubo Yade
Nupigi khuji chomaigi makhol fauba atopa mida tahanba yade. Nupina atopa nupada khonjel thokna salam tauba salam okpa yade. Aduga nupana nupida tauba su yade. Adugu chahi yamlabi hanubigidi khonjel thokna salam tauba yai. Aduga nupina atar thaumanam chenba tairaga thokpa su yade. Haizakrib wafam kaya asidagi khangba ngamlani madudi turelda achauba pukrida miyam uba mafamda iruriba nupisingi guna amsung kabargi fibam kari oirugani. Masidagi ekhoi ngakna chatnaba hotna hausi. Toba istighfar tau hausi. Azabtagi ngaknaba hotna hausi. Allah Ta'ala na Qur'an da haibiri. Nupi na khoidi yumda lengdana layu. Jahiliyat ki matamda laytiang tauraga. Fizet kam na fong chatlamba adumna chatkanu. Matamgi ithakta tauraba Musalman sing ayat asibu khangna indabadi. Akhirata kari oirugani. Yumdagi thoklabasu burka nakab hablaga imungi miga yumdagi thoklabasu. Nakab hablaga imungi miga chatlu tangai fadaba matamda. Natrabadi chatkanu. Hojik ekhoina khanduna yengsi. Hojiki matamda nupina chatli thokli setli fizol asi kaya yamna soire. Masida natana nupina mapa, mawa, macha, mabung, manau yaudana. Yumdagi thapna college da. Boarding da atopa khulda. State land na thamba thadokpa leihanba office da thabuk tawba amata yade. Achauba gunani haramni. Angakpani paisagi mihawbada harambu akibagi wakhal tawdriba. Apokpa imungi miyoisu moonga sumna nupina sariyata nupi oibagi fizet kaiba thabuk tawba chatnari. Masi amata yade. Hawziki matamgi yawolda lakliba chatnavi. Ikaiba khangdaba matamgi lam henbi lichat naidabi nupi gumnau. Nupagi mangda nupina gari thawriba gari macha oiro achaubo oiro amata yade. Natai chadaba thaudok thokpagi khudamni. Asigumba nupigi asoiba mayam sinau. Nupa singdasu apanba amasung gunagi maram oihalli. Asigumba nupi singi aranba asoiba asida. Thingdaba mama mapasu achauba gunani. Allah na fagani. Nupina nupagi fizet setpasu yade. Hadis talagi. Mama mapa amasung mapuro biyathang indavidau. Parda kaina chatliba nupi adu jannat ki manam fawba fangba ngamloi. Allahgi Rasool sallallahu alaihi wasallam na haibirami. Nupina nupagi fizet setpa. Mawang lauba aduga nupana sa nupigi fizet setpa. Mawang lauba makhoyadu dau. Allah amasung faristasing la'na tawi. Matamgi Musalman aikhoina. Munna khangzan gadabadi asini. Kanagumna Qur'an gi ayat amagi arthada thajadaba. Usittaba thawaidaba amasung hadis ki wafamda. Ibngo Rasool na hairambu wafambu inkar tawraba. Mahak adu kufargi thak iyawi. Adugumba miyoy adu nauna kalima solhanba amasung nikah handra sonba jaruri ne. Nungsiba bitlinaw sing video asibu Musalman behen bhai khuding makta share tawbi duni yawhanbi. Amasung Allah amasung Mahaki Nungsiba Rasool sallallahu alaihi wasallam gi Apaambada Punsi Lenba kanna Hotnasi.